Maheso Thaunaujamdi Neglaga Puthokpa Mirepni Ibobi Pausi ngasi nungtil phongba Kangleipaki Meiradagi Lokhatsabani Maheso Thaunaujamna Taraganipan Suba Lok Sabha election da mirep oina chongtorakani habasi aihakti tabu takide masi thoina khaludaba oigani adubu mahakna RPI gi mirep oina Inner Manipur Parliamentary Constituency da chongthorakliba asidi BJP ga chatminaba party ni alliance ni maduna BJP ga chap manai haina Congress Legislature Party gi lusinbo oibada natana Manipur gi hanagi Chief Minister oiramba Okram Ibobina phongdokre o Ibobina social media da thagalakpa post amagi matungina de hadak Manipur da thuliba irang asigi matangda Maheso Thaunaujamna kuki ngakta pangsai da sai Prime Minister Narendra Modi gi aranba policy de nongmata pallaga ngangde masida natana BJP gi lengak sasan oiriba Manipur lengak asigi haibadi double engine lengak ki asoiba nongmata pande masina takpadi mahaksi neklaga mirep oina puthorakpani haiba yai oibo bina hai Maheso Thaunaujamna isam chamjaba ima ibel singda thaja hannaba honai Congress ki mirep oiriba oja akoijam bimol amadi Congress ki gaikhangamna singba mikhalga mari lenana Thawbal Maikaida ima ibel singna lakpinaba haijai adubu Maheso Thaunaujamgi di hana club sangstan kayada wanomlaga amadi magi mi thadoklaga mi khomhallaba matungda mahakpu amukta okpiyo haiduna isam chamjaraba ima ibel singna Maheso bu ohanbagi thabak thoram pangtokhi Maheso Thaunaujamna community amabu saiba si mahaki party oiriba RPI ga BJP ga sap manai haibasi takpani aduna Maheso Thaunaujam neklaga puthorakpa mirepni haina lowi haina phongdokhi Security personnel amana maram chadana nongbai round ahum kapthokpadagi sugunu miyam mipaiba pongnakre tha 13 suraglaba Manipur da tholiba kangluki irang asina sathina sokhalaba red zone oina leiriba sugunuga thangnana leiriba lalo faiga naknana leiba ahanba IRB camp da leiba personnel amana maram chadana nongbai round ahum kapthorakpagi makol tabada sugunugi miyam mipaiba pongnakre hairi sugunu da leiba sugunu municipal relief camp yingsinbagi thabak tawriba social worker Khaidem Pamesorna Pausi asida phongdorapagi matungina de ngarang numidang pung 10 makhairom taba matamda lalof mayada leiba ahanba IRB gi camp leiba personnel amana maram chadan nongmai round ahum kapthokibani maduda sugunugi miyam mi paiba pongnakhi maram chadan nongmai kapthokiba IRB personnel adugi mathakta mari leinaba high authority na action lokanaba tabuk paikhatpa hokre hairi social worker Pamesorna makhatana phongdorakibagi matungina de red zone oireba sugunugi praja sing ak senbagi thabak tawduna leiriba nipal suba MR gi jawan Taraganithoi election duty da sizinanaba lokthokre masibu yaningdaba phongdoktuna sugunu amadi akoibada leiriba maira paibi singna ihau khongjang changsinkre athuba matamda MR jawan sing asigi mahut thabiraknaba dabi tawbadagi ngarang khudakta Kakching police station gi reserve line da leiba police person mapan tharakle loinana makha tana sugunu amadi akoiba mafam singda leiriba state security force sing lokthokpigano hek lokthoklubada thangnana leiriba kuki singna tanja lauduna bom amadi nongmai kapsinduna landa Kadabani haina su phongdokhi